Sidi khá tàu đấy, Sidi coi bà bung kem sa này đấy, cái tăng cái sát thở cả năm mấy làm gì ba cho nó xiêm lên làm tu Sidi khu tha gì không ấy, Sidi mà thằng tôi chạy ra cái đấy này gọi nung aku pada. Thabak asi sugadawriba contractor sing Amadi PWD ge chief engineer stage ta kaukhatlaga thabak ase quality yongna sugadra karamba matamda loishinkani haina hangbaga loinana thabak ase quality maintain tawdragadi thabak asigi bill sabiganu haina chief minister na PWD ge chief engineer da pautak pikhi ai machine ta haidari haibra tawraga Sidi pabung kem chan sidi hai gi baga tawthorak na han bi ne Singa kuka je kut na han bido, koi chin na han bido oi de sidi na han si nungtin ki pung mari mukta bada pagi sora chanpur ki honorable MLA oi binan ba sok tran lei ba balte ki phone ma lai he irang thoki badagi ai ma na ba hang ba su chat pang mau de degi phone da wari sanagi ba su leite Pung mari mukta basida mana bu kim janang CM ba yam nongai de santi purapata ai su mateng pangni ko ai na wari sanara kanda thamnagi then mudang mutara mukta basida magi machana pasi kappa ka phone tori ai bi pase ICU da lere uncle noi nang tam mateng pang bio ai ko study doctor Sumatik sana lagi I don't know. Tanja tu dah Iswana sambil tu na tuji Dr. Krishananda, mat London dah lagi ni ai nakta waris hal ini. The whole episode tu Surasan pun dah lagi ba medical officer singbuga mana guide tahu kan ada treatment tahu holy then accordingly state ki health department ki rims ki kaya luai nama mati yang pangakan dah madu aso yang Yau dagai ngarang join tok na pagi honorable MLA ni yam su o ga pupiraga airport gi ngarang sakre ado magi aksang du pharaga halaksan waini choda korum jari loina aina thamjani ni si pagi secretary home su lady Kuki zo community Laying balakpa, impanta lakpa, kudin bak sarkar na daita logani, makoy lakpa ta kari gumba mata tooloy na sarkar sina daita logani na siya ina haijari. Na Anthony Naulakawi ay paite Jovi community dagini, Chusampu dagi. Ato ay kapamina reba imasina ay gimada iloni ay gupigi mamani. Ay na sida lakpa gimaram di. Irang hek hobo dagi ay na hujik hawa IDP singi damakta isu raise yap tawki ahan mada ay kota ay nakulay o nathaki adugi matungda gita committee hujik na Supreme Court sige matangda Supreme Court hearing chathari aduna hujik se sarkar mapali wanina aduna ina su khan basda sarkar ma leira wanina sarkar su IDP singi damakta makhata na wakat pa oina ay ngasi Delhi dagi lakchabani. Masih dia han hek thungbaga imasi han unaraga mangudi bolo raga makata bathabak IDP gi issue raise to budu oiro CM unabasu aduga relief game da IDP su unaba mathang chatharage na khanbi Haukiba 2023 Megi tang ahumdagi Meitei amasung Kuki Kanglup ani gi marakta thoaningdaba thodok na maram oiraga ngasi iramdam Manipur ase tangdu leita daba lamdam amo oiraga sanglaba chahi ani helaba sida mioi kaya thagi poknafam amasung masagi mayum leina refugee gi mawongda punsi lelibani iramdam Manipur ase Adubu ngasi kaining lairamba amoy sip chauthok sei iramdam Manipur gi
Anouba Chief Ministerna paikhatpiraklaba thabak mayam asi ubada yamna mawong adu ubada yamna mipaiba poklurabasu ngasidi Anouba Chief Ministerna anouba asa ama pibire iramdam Manipurgi praja khudingmakta jati bijati naidaba dugumba Chief Minister ama oigani haibagi thajaba thamjari isuna thalaba iramdam asigi isu mayam ase athuba matamda solution ama puraktuna isu leitaba iramdam ama oirasanu haina mapugi mafamdasu thaunijari